Senapati district ki Taphou da Naga amadi Kuki community ki marakta naung na yummai thanavatana nongmai kapnakre CRPF ki personal ama nongmai maruna pandu na sokle. Impact News na fangba pawda ngasi nong alamday pung aniga minute nimfu rom chatpa matamda Taphou da leiba Kuki yum ama mai chaklaki mai chakwi ki paw adu hek fangbaga manak nakpada leiba security forcing changsinduna yengsinbaga loinana fire brigade ki team laktuna mai muthatnaba hotnaki. Tanjadu yum mai chak liba adu Naga sing na tharambani haiduna ayupung marirom taba matamda Naga Faruki yum amasu Kukis sing na mai tharamki. Taudo aduna maram oiraga Senapati da Naga sing na lambi thingduna mai thabagi taudo adu makhoiga mari leinade Kukis sing gi thawong adu yaningde haiduna khongjang changsinduna laiki. Adu ayupung mapan makhairom taba matamda Taphou Kuki khul romdagi Naga khul tamda nongmai kablai haibagi wahogdagi maikai anigi marakta chawna khut thoknaki. Automatic rifle fawba season aduna khut thokna baduda Taphou Naga khulda duty tawduna leiba kuntraga taruk suba CRPF ki Pradif kauba personnel ama makhongda nongmai maruna panbadagi soki. Soklaba personnel adu Senapati District Hospital da pukatuna laikat nari. Ayupung taraga mathoi henba fawba khut thokna baduda makhatana asok apan yaudраbasu Kuki khulgi yum khara Naga sing na makhatana mai tharamki hairi. Loinana thaudok thokfam aduda ahenba state amadi Central Force kaya laktuna paksana combing operation chathari. Thaudosiga mari leinana Senapati Police Station nasu case ama lokhatkre. Nakalamuromda haukiba ahing nongyaida Kangpokpi District ki Leplang Kuki Khuldagi Khul asiga tainana leiba Ukhrul District ki Sinakaithelda nongmai round kaya kapsilakre hairi matam kuina irang lepluraba matungda Kuki khulai paiba singna nongmai kapsilakpadagi Sinakaithelda leiba Manipur Rifles ki personal singnasu khut hanki adubu thaudok aduda sokapanti yaukhide hairi.